Kurumzari ISTV Manipuri Pau Mideng Tabir Basingbu Angom Malana Taram Oksari Uzik Marui Bapauda Deputy Chief Minister Gaikangam na Imphal East Amadi Thawal District Leba Police Station Kharagi Phibam Yengsinkri Paumi Singna Chan Mirai Naidana Sengba Achumba Pau Piba Ngamnana Bohonagadabani Haina IPR gi Principal Secretary Lekhokin Hokimna Haikre Amadi Draw Sisi Mitki Final Changkre Uzik Pau Sandokna Pizari Andro Yairipok Amadi Palen Police Station gi building tha amagi manungda sangaragani haina home gi thabak su puriba Deputy Chief Minister Gaikangam na phongdokre ngasi Imphal East Amadi Thawal District ki manungda leiba Police Station kharagi phibam yengsinbagi khongchat amada Gaikangam na wafam asi phongdokhibani khongchat asida MLA Syam Kumar Parliamentary Secretary K Megha Chandra MLA Y Sur Chandra DGP Ahmad Imphal East amasung Thawal gi SP Singh Police Housing gi official kyasu loinaki khongchada sina Police Modernization Scheme gi makhada nauna sariba Andro Police Station gi office building store room barrack kitchen room na chungbagi fibam hana yengki Police Station asigi oina mayamasung ising gi awat pat thengnaki Yairipok Police Station da amuk chattuna hauzik sagaliba building gi fibam yengsinki mafam duda posting taba police officer singa unaduna awat apagi matangda wari kya sanaki nongpok segmaida leiba Police Station gi phibam yengsinbaga loinana office room leitabadagi khudong sadaba kaya mayuk naribagi matangda Home Minister gi pungning chingsinki mafam aduda police na loriba thodangbu pungning thogatuna mahaki maikaidagi lupa lising kun piramki Hairok Part 1 haitupukpida hangba SPO gi post ki phibam su yengsinki mafamduda SPO personnel yankhai leigadabada tara tarana duty togadabada supnagi personnel amakhak uniform setana leiramki leiramliba personnel aduda Deputy CM na mahak masak khangbra haina hangbada khangdi haina khumlakpadagi Deputy CM na nakhoi gumbani hairaga lupa yankhai piramki leiramliba post adugi Phibam aduga mari leinana SPO singi maming piraknaba police official singda khanganki Hairok Police Station gi phibam yengsilaba matung aroiba oina Palen Police Station gi hauzik oiriba phibam yengsinki police na miyam gi damak thabak kaya tawrabasu makhoina leiriba barrack sing taru tanana leitabasi nungaite ningthina nana leinana ba pautak pikhi khongchada siga mari leinana babu parada halaklaga mahaki quarter da pangthokpa paugi mifam amada Chahi asigi Mars mamangda chingamasung tamda leiba Police Station kharada sagatpa office building nipan lom sanganaba thorang tauri lamdam sida leiriba miyam santi oina lehenna bohonabada police na lauriba thodang thagatpham thoi hana Manipur police ki masing yamlamdrabasu haujikti khara makhai hengalaklabanina law and order ngakpada achoba thodang lauri haiki mahangna makha taraduna Imphal Ukhul Rambi Thawal Bisnupur Thanga Kumbi amadi Chingi district kharada leiba police station singdasu makha na chatuna yengsingani police ki awada pakya mengkhananaba mahakda home gi charge purakpadagi kanna honari hanagi phibamdagi lamdam sigi law and order gi phibamsu tamna fagalakli basima Manipur police ki achoba thodang amanani haiki Narone Yairipok ne adigi Palel ne asi hom siji Changabada Yaradran Kane. Amdo Tama Mukimata Piraga. They must be similar to the Pocketing. The whatever Daka Uibido Mudu. None of the Tama having Tama Mamma was going to talk February. First week, Mundi, Sangabang, Mudra, the nice sites in the police station. The library already laid it. They take a notice of the Pocopan lay and go. I just got then Zamangiba Zabiri Kennedy Tanga Kumbi, Society Supra, Kale, Matamatan, Sakti Kali. I told the Sangava, okay, I see Sangava, yeah, station Paumi Singh na pau iba matamda Jan Mirai Naidana Sengba Amadi Achumba Pau Kakta Iba Ngamnana Bohonagadabani Haina IPR gi Principal Secretary Lekhokin Hokimna ngasi Manipur Press Club ta pangthokpa news reporting ki basic course hawdokpagi thoramda haikri trainee
kuntra nipan saruk yaduna pangthokiba numit 15 gi oiba course hawdopagi thorum aduda IPR gi director W Rajen additional director Kengu Zuningla susaruk yakhi director W Rajen na paumi ama oiba tarabadi tongan ba lon kya ningthina ngang ba hainana ba hona ba loinana putel sengba amadi khangba kanba tangai fade yamna khudong thiningai oiba thabak amani khanna matam punamakta cheksingadabani haikhi lekhogin hawkem na makha tana haikibada training program asida saruk yariba singna resource person kyana takpi tambiba adu puning changna taduna khangnana ba honagadabani paumi amagi chapchaba thodang loduna samaj asigi asoiba amadi aranba kaya miyam da khanganduna achumba asengba samaj ama oihanna ba honasi khangna chanaba maru mapang singi nungaiba pau iba amadi phongba matamda apaba mioi singna ithoragli ba pau adu irai laina khangbani achan mirai naina pau phongbana afaba paumi ama oiba ngamloi haiki lakoi chi dite appreciate to ka a oibudo achumbudo adu puthok nai khona ga dabne factual thing ni mo hai thiraga natraga adu ki newspaper adu credit to phangwai achumbudo thanai bilonga puthok na yena ka adu ni man assise asigi training se 15 days namida ni disu loibi ya ko ne 15 days ekoi budget ki khai dok laga na koi training ki bakta government na sanction to bi binina asise serious in love you Manipur gi nupi amana angang pokpagi chang amadasmik manga oiri chahi kuntragi manungda maitaina minority oiragani haina friends na nungnangba fungdokri Kaisampata leiba lubasi office ta pangthokiba paugi mifam amada president Jadumani na haiki family planning tawbagi chang maitaina chada marifudra oi aduga angang poktanabagi sterilization tawbasu maitai furuf na khwaidagi chang wangde Manipur gi oina missing hengatpagi chang asi 10.3 oiba matamda India gi oina 13.3 oi aduga angang pokpagi chang na Manipur gi oina 13.3 oiba matamda Bharat gi oina 13.3 oiri ing lising aniga 13 gi decade ki oiba growth rate na 19.3 oiba matamda Bharat na 13 oiri angang pokpagi changsu Bharat ki apunbadagi Manipur na tarabadi haibadi missing hengatpagi changna Bharatagi heliba asigi nungi oiba wahan thokti masing yamlaba Bharat amadi Bharat ki wangmadagi mitop kaya lamdam asida thomjilaktuna leiba asi chenba yadraba khudamni masimagna lamdam asida yelhomi sing kannanabagi damag inner line permit system chana hanba haibadu mari leinaba khudingmagna khangminnaba mathok tare nakalamaromda Manipur da leiriba government amadi private hospital singda angang pokpa matamda operation tawbagi chang Manipur na asuk wangli basigi maram hospital singna doctor ga manaraga achauba senda lambi ama chatharaklabra haibasi hangningai oi masina angang yamna poktanabagi maram amasu oiri masina missing hanthanabagi aronba agenda da saruk yaribra hangli thorakliba wahang sing asigi pakhum hospital authority amadi doctor singna pifam thoi Jadumani na makha taraduna nongmagi missing hantharakliba khunai asibu kannanaba honabada mari leinaba khudingmagna thodang lawminadaba yadabagi aroiba pumpham lakle natragadi khunai asi malemdagi soidana mutkragani haiki mapandagi mitopsingna ekoi yelomi singdagi hengatkidana ekoi soidana ekoi politically economically yengu matamda ekoi yamna sothaba proof ama oidana mitopki ekoi ising mitopki lai kui maksini ising isawu thumjing ngai abo phamsima press market samjari aduna kui maksini yengagadi Manipur inner line pump system je sanan thokta Amarumda Friends Thobal District Council na lamdam asida ain kaina changsilakpa mitop sing khandokpagi thabak January amadagi hauri ngasi fawbada mioi chamaga sufna nipan lom verification tawkhri Thobal District ta leiriba nan Manipuri singna masagi saktak che amaga loinana kairakta leiba District Council gi office ta tha asigi kunthra matoi fawbada laknaba Publicity Secretary Y Poloi Meitai gi cherol amana khangalagli Numit mangani chupna community based disaster management gi matang da chatharakpa training program amangasi loishinkhri Manipur Sarkar gi disaster management institute ki matenga loinana
Society for Sustainable Development amadi Youth Athletics Star Union Baigapati Laikai na punna sinkiba loishinbagi thoram aduda social activist DH Setabati Yasugi President KHA Samjai amadi Society for Sustainable Development ki Secretary T Mani Komol na thoram mapu sing oina saruk yakhi training program aduda nupi marifurom na saruk yakhi thoram duda Samjai na thorakadaba thodok kayagi matangda mamutta na hana khangzin bagi tangai fadaba lai Tambangam daba thodok singi matangda awareness program sing mapham kaya da pangthokpa chungani haiki khudong thiba khuding bang mai pung khuding da thok da bo isenu thorapa matam du de kitang kamai toraga kitang da warsu sep to ba kitang da warsu kan to pa ma tawjige na haibagi matang gi da bagi ngasi training yobi riba imai be chini now sai mayam jingina knowledge khara phangi sita bada dukki mate aya hainingai letra thagat pa phongtok cheri Wairi Water Supply Scheme PHED Minister I Hemo Chandranangasi Sangakre Amarumda Wairi Multi-Purpose Community Hall Sthananaba Speaker TH Lokeshor na urep uyung tamkre Wairi Beneficiary Unit Committee na sinduna pangthokiba thoram aduda Speaker TH Lokeshor PHED Minister I Hemo Chandra amadi Sky Hospital gi Managing Director Syam Kishore yauna adai official kyana saruk yakhi Wairi Primary School Ground pangthokiba thoram aduda Minister Hemo Chandra na haikibada Sangariba Water Supply Scheme asi miyam gini khanduna committee na yengsinbagi thabak tawragani ising watana fangnana ba u marang kaina thabagi tangai fadabal lai haiki Nesing na chappa matamda sida horom iba u sigi changsidagi double le na horom ba akoina u se amata yambiram draba u se amke na thajalama ba adu itagadi isingi quality su phare ising ju yoe ana masi akoi di village akoi gi water supply scheme lai riba jaga se da akoi competition tawna se na khal aje u ji yopa catchment area na tai hoi yan da fam khara koi na lekai sina khaidok biraga hojik forest ki kamu ga akoi gi forest management committee na su lai rabani na fajana akoi gi ising yok do ba jaga se ising gi catchment area ha ga ising phang da jaga se madi koi khunda lai re akoi gi thabak ding na si loi rabani Speaker TH Lokeshor na Water Supply Scheme si ing lising aniga amadagi saba haurakibani masigi apunba senfam na lupa lakh kun mangani makhata na haikibada masamau fana na da yektana leigi hairabadi ising aphaba amasung nungshit asing ba darkar oi haiki shibagi post la ko di koi amatan nai na deba human hasta alla thawa wiba NGOs mun namuk sungaire aduga sarkar ki taraf te sungaire lekai ki taraf te sungaire khungang ki taraf te sungaire shahar ki taraf te sungaire health care ki shokpa na shiba sangdi kanamatan nai na deba chakra sungaire aduga any society sungaire shibidi phatana sheba ising dagi ngakani maximum yu bana thokpa laina se aduga nungsit ka ising dagi thokpa ngaktaneba URF ki chahi ani surakpagi mapok kumon gi yaifa paujel lubasigi vice chairman nawang maitai na pirakli lubasigi information and publicity secretary sana jawba maitai na thorakpa cherol amana lamdam asigi ningtamba hanjinnabagi ningtam lalhauda mangjil thana changsileba lalholup taruk ki apunba korkom amadi lamdam asigi ningtam lalhau changsileba lalholu punamakta ningtam lalhogi ikai khumnaba utli lamdam asigi leibak miyam amadi lamdam asiga manana hingliba malem gi mirol purup sing malem sida masagi mangkraba ningtamba hanjinnaba lalhau chathariba khwai pumbabu makhoi gi pandam phangnanaba sogatpaga loinana ikai khumnaba utlagli achumbagi damak akiba phawkidaba ningtamnabagi damak ninghannaba lekhidaba namthabiraba malem gi purup singbu anauba thaunagi paujel piramba handakta lekhidraba South Africa gi Nelson Mandela busu ikai khumnaba ulakli amadi fidam ningai punsi amagi chanu laktagi sarmila busu ikai khumnaba ga loinana ulfagi commander in chief Pares Barwana puthorakhiba North East India gi ningtam lalhoba suspension of operation da yaudaba punamagi common platform busu URF Manipurna taramna ogli lamdam asigi ningtamba hanjinnabagi ing lising aniga tarani thoigi January 3 ta khulai paiba lob URF semkhi
Isagi Lengak Hanzilnaba Asengba Pandam Asibu, Tinglakliba, India gi Kanglon Kudima Kangnaraba Punamaki Matakta, Hena Sexil Minasi Hairi. Chahisa Lising Anigi Ning Tambagi Kungul Mutriba Purup Asina, Hausik Nainagadaba Si Hausik Chahi Janiga Kunhumdoi Mika Polakliba Asini, Masibu Maitiba Piba Haibasi Purup Asigi Manungda, Manadaba Pangalgi Ahobada, Yegnababu Kankatpa Asini, Masina Ningtam Lalhobu, Makal Kayagi Chaiteng Mayuk Nahali, Miam Punamak na Kangminaraba Wapam Asibu, Achumba Maikaida, Puraknaba Hotnaba Haiba Asina, Luki Wakaloni, Hairi. Ziribam Subdivision Amasung Tamelong District ki boundary gi Chayet Naribagi Matangda Apunba Official Verification Mifam Ama Jiribam gi PWD Guest House Tapang Thokre Mifam Asida Maphamasi Loyaba Matungda Tamelong Amasung Jiribam gi Official Sing DC Tamelong C. Arthur ADM Joseph Paulin SDO Tausem Santi Kumar Ziribamgi ADC Y Iboyaima SDC Imosana Amadi Atai Official Kiana Khadagor Patkofai Ngamun Fai Faitol Amasung Tatabungi area da Chatuna Yingsinki Khullasigi Khunja Singna Tamenglong District ki lam asi Jiribam Subdivision na Khopchilakli Haiba Wakat Lakpadagi Joint Verification asi Chathakibani Settlement Department ki Hana Leiramliba Lamgi Record Sing Amasung District Ani Asigi Hauzik Leiriba Physical Position Aduda Verification Tauki Ziribam Subdivision da Leiba SIB da Junior Intelligence Officer Oiba Mioi Ama Jiri Turel da Siduna Leiramli Laikhidraba Mioi Asigi Maming Thoksum Roni Kumar Chahi Nifuhumdoi Apokpa Laikhidraba Dayamoi Ziribamgi Kalingar Part 1 dagini Imung Manungi Mioi Singna Fongdorakpada Tha Asigi Amada Mahagyum dagi Thokibadagi Halaktabani Imung Manungna Thinaduna Laglingai Zirigat Rom Thangba Jiri Turel da Siduna Leiramba Miyamna Thingnarakibani Asiba Hakchang Jiri Police na Lokhatuna Thamkre Matau Karam Namak Siribano Haiba Khangba Ngamdri Maharashtra ki Wardhada Leiba Mahatma Gandhi International Hindi University ki Tarataruk Suba Mapokumon Thoranga Mari Leinana Pangthokiba Thoramda Manipur ki Makhal Mathel ki Nat ki Oiba Pung Isai Jagoina Singba Kaya Sri Sri Govindaji Nat Sankirtan ki Kangbun Utkre Hairi Wangbal Grand Panchayat ki Pradhan Huidrom Chandrakala ki Yumda Tha Asigi Amada Bom Ama Thamlamba Thong Adubu Thawal City Block ki Block Panchayat Parisana Mari Leinaba Singna Sengdok Pirak Namba Apil Tauri Ngarang Uyal da Pangthokiba Thawal Block ta Leiba Gram Panchayat Kuntarit ki Mute Singna Saruk Yakiba Mifam Amana Bom Thalamba ki Thokdok Adubu Yaningdaba Phongdok Nakhi Manipur Sarkarna District Asigi Pradhan Singbu Hanthana Yengbi Haina Pendaba Phongdokhi Committee Secretary Kech Khomaina MZ Naregagi Makhada Chahi Amada Numit Chama Thabak Suba Phanghangadaba Asi District Asigi Oina Chahi Asigi Lisingani Tara Humdoi Tara Marigi Oina Subnatagi Numit Kuntrama Pankak Pire Masigi Manungda Thama Panhau Kraba Pawada Subnagi Numit Taruk Khaki Paisa Sanction Tauri Warhauriba Numit Kuntra Taruk Asi Thabak Suba Ngamgadawribra Hangki Phibam Kaya Asina Pradhan Singbu Miyamna Lana Unanaba Maram Oire Haiki Manipur bu sanaba khonaba amadi kala sanskriti na malem da saktak labasu education system da chahi kungi mathakta asoiba leibana global competition da saruk yabagi chang namely ngasisu sangol dagi hena phibam soglaba sarkar gi school sing leiri masina mahiroi singi human resource develop tawbada awa chaitheng oiri hiram sida report ama Sugulu Kendra ki Manung de Leriba Charial Junior High School ki building asisu Fibam Sathina Sokleba Singi Manung da Ama Oire School building ki Fibam Patabana Mahiroi Masing Hantabagi Achoba Maram ni Haina School Asigi Headmaster in charge Amarjit na ISTV News da Fongdorke Mainly school building ya da manani thamjani School asigi Fibam kahena sokpadagi School Management Committee ga tanarga Khuldagi Uwa Yanba Amadi Sel Khainaduna Mamang Chahida Kacha Sangama Saduna Mahiroi Sing Larik Tamle School building jina yaraktabana maram oiga School Management Committee ga khusan naraga sige building kaza building se koi laikai de uwa khara yala koi na pasara donation khara khomjun jaraga ngang jing lai tam da ya da bani isma jing khanjara tam jabani School asida Chairel Nungu Amadi Sabam na Chingba Khulsingdagi Mahiroi Maripda Taruk Tamle Class 8 fawba leiba
स्कूल से हंदक एजुकेशन मिनिस्टर एम ओ केंद्र अमदी सुगुनु केंद्र के एमएलए के रंजित लुचिंग टीम अमना यंगसिलंबग लोइनना हाई स्कूल लेवल दा अपग्रेड तौरंबा अमदी इंफ्रास्ट्रक्चर मथौक ताबसिंग अदु सेमगलगनी ताबदा हेडमास्टर इंचार्ज ना नुंगाइबा फुंगदोकी इंफ्रास्ट्रक्चर मतिक चाना लेरनी ताबस दाइदी अब साथिना नुंगाइ जगरे लाकदोरिबा सेशन दगिदी स्कूल असगी महिरोइ मसिंग हेंगलगनी हाइबगी थाजबसु हेडमास्टर इंचार्ज अमरजित ना फुंगदोकी ह्यूमन रिसोर्स डेवलप तौबदा ख्वाइदगी मरुओइरिबसी स्कूल लेवल दने मणिपुर सरकार ना एजुकेशन सिस्टम दा हंदक अकन बमियंग चंगक्लिबसिदा मियामना कोऑपरेशन पीब मथौक तारी स्कूल बिल्डिंग फेंसिंग अमदी अतई सेक्शन क्या अथुब मतमदा स्कूल असिदा मफुंग फाना सेमगत पिननबसु अमरजितना एजुकेशन मिनिस्टर की पुनिंग सिंह सिले ISTV पाउगिदमक एनजी संजोय गलोनेना नाउरेबम फिलिप्स चाइरेल लौरोक था लोइरगा अनौब चही लाकपदा तरामना ओकपगी अखनना पांगथोकपा गुम इनपोई फुरुप की कुमई करिनगैगी थौरम तमेंगलोंग डिस्ट्रिक्ट की मनुंग चने लेबा हाउचोंगदा पांगथोखरे हाउचोंग विलेज अथॉरिटी ने सिंधुना स्टेट की थाकता कल्चर यूनिटी अमदी प्रोस्पेरिटी हाइबा थीमदा पांगथोखिबा थौरम अदुदा आर्ट एंड कल्चर की जॉइंट डायरेक्टर एस भैगत सिंह इनपुई नगा यूनियन की प्रेसिडेंट अगुवाम याउना तोंगान तोंगान बम्योय केना सरुक याखी नाट की ओइबा हराव कुमई की थौरम क्यासु पांगथोखी कुमई असिगा मरी लेना हाउचोंगदा लेबा तरा सुबा आसाम राइफल्स की कांगबुना साना खोनबदा चंगबा पोलम कयासु पीखी हेपाटाइटिस C virus management and treatment हाइबसिदा नुमिनिनी चुपना चथगदाबा कंसल्टेशन प्रोग्राम अमा ngasiदगी होटल तंफादा हौख्रे हेपाटाइटिस फोरम मणिपुर न सिंधुना पांगथोकपा थौरम अदुदा मणिपुर की तोंगान तोंगान बा डिस्ट्रिक्ट की लाकपा कम्युनिटी लेवल HIV AIDS अमदी ड्रग की मरमदा थबक तौरिबा NGO सिंगी म्यूट सिंगना सरुक याखी ANPUD APN Plus अमदी IDUF की स्पॉन्सर मखादा पांगथोकपा थौदोकपगी थौरमदा हेपाटाइटिस फोरम मणिपुर की जनरल सेक्रेटरी अलेक्स नून मेंबर NG रतन अमदी मेंबर दीपकना तोंगान तोंगान टॉपिक ता वांगांखी कंसल्टेशन असि मतांगदा हेपाटाइटिस फोरम मणिपुर की प्रेसिडेंट RK टिकेना हेपाटाइटिस C भाइरस असि पृथ्वी की ओइना ख्वाइदगी साथीरबा साइलेंट किलर अमा ओइना लौनरकपा अमदी मसिगी ट्रीटमेंट तौबदा सेल यामना चंगबन अनाबा म्युइसिंगना खुदोंग सादबा कया मायुकनै हेपाटाइटिस भाइरस असिगिसु TB अमदी HIV गुमना पॉलिसी अमा सेमदुना ट्रीटमेंट तौबा ngamdaba म्युइसिंगबु ट्रीटमेंट तौबा ngamnanaba अमदी हेपाटाइटिस C भाइरस असिगी हिदाकसिंग लेमना पीबा ngamhannaba pandamda asigumba consultation asi pangthokpani haiki Hepatitis C has India atopa epidemic matamam the layer miba HIV kuba TB kuba smana national policy mu karakse smana akhoi hepatitis C has national policy mu karakadobani wagadobani haibagi pandam da akhoi na smana to semjaba forum mamani सरकार का वारी सानरी बा यूनाइटेड रिवोल्यूशनरी फ्रंट URF की अनिसुबा मपोक कुमोन थोरम ngasi loitang khunu spinning mill da leiba central headquarter da pangthokre thoram madu da URF ki home secretary Ruhini finance chief chingkhai ngan ba amadi MDF ki chairman athau ba yauna miyoy kya na saruk yakhi lubasi gi leikhidraba kadar singi mafam da ikai khumna bu utkhi lub ki chairman lalhaibana miyam da pirakpa yaifa paujel lub asigi assistant publicity secretary poinu na pathokhi chief finance secretary chingkhai ngan ban haikibada manipur sarkar amadi bharat sarkar ka santi की वारी सानरी बनिना मखोई की मथक्ता लेरिबा केस सिंह कोपिगदबनी सरकार ना मखोई की मथक्ता चथरिबा थबक थौरम सिंह असे याना वारोलदा यावखिबा सिंगी ओना तैनबदनी हाइखी होम सेक्रेटरी रुहिनी ना URF असे मचेट मकाई की ओइबा पार्टी नते लुबसी द यावरिबा सिंह चही तरा हेना खुलाई पाइदुना निंगतम इहौदा यावदुना लागलबा ngaktani मखाता ना हाइखिबदा URF ग्रीन रिवोल्यूशन तौनबा अकनबा मिडियंग चंगबा हौरे इंडियन आर्मी ना सरकार गवानी सानरिबा लुप सिंहबु लैमिनबा ngamloi haiba wafam taramna oi haikhi Indian Army na lup ki thabak thoram singda appan bapiduna leire thawong asi pende haikhi aigoi ni oiba movement la thok tai habi aigoi saga chare aigoi ni kha ta bodam ni aigoi samai ko ni kha ta na le ni aigoi khulai tai ga ni habi ni aigoi saga chare ko wafam je aigoi ni ya bithiri ni ya ba aigoi ta kai miya ta thok mo da kai ma thok ta ke habi si ya ma thok ta ado India government ya kai ga wari sanada ba ise ya da le ni na aigoi ni wari sanada ni da aha ko ko mo ni sanjan ni adu madu India da kai da wari sanada baji da aigoi jan ma ko pa na aigoi pa mi ba aigoi ni ya ma pa mi ba pa dan je pi ni ju pi lo ya aigoi ni अनौब चही
लिसिंग अनिगा तरामरीना लाकपगा लोइनाना अना लायंगी लमदा थबक तौरिबा डॉक्टर अमदि नर्स सिंगना मथौ निंगथिना पांगथोकनाबा अकोमलु कंगलै पाकना खंगलगली करिगुंबा डॉक्टर ने सेक्शनदबदगी मरम चादना मिसी मिना थोरकलबदी मदुदा चेनरीबा डॉक्टर सिंगी मथक्ता आइनगी ओइबा थबक लौखत्तुना मतिक चाबा चैराक पिनना होनागनी हाइरी ngarang numidang pong 3:35 taba aduwaida moirang police station gi manung sanba thamna pokpida leiba pukrambam mani kauba amagi yumda sakhangdaba singna hand grenade ama langsinduna pokhai hankhre thodok aduda yumda thamba car ama amang ata khara thokpanatana thoina aso apandi yawhodri thong adu yaningda phongdoktuna thamna pokpida maira paibi singna wakan mifam chathakre makhatana asegumba thodok asi chathabidanaba mari linaba singna puning chingsilagli bangni haina singnaba Manipur gi yawloi kambu singsigi maikei dagi khoina langsin biram bom ne haine khoina koi jingna jabane hairiba bom si kari gi damakta langsin biram mino sel gi dimal gi damakta oragadi mamal yam raba miwai bigi punsi gi abu sel na matik na raga sel gi damakta myami pun thon ba asi ana thon ba pun makse yaning de habi gi damakta praja sigi imai bel singam sung phungang sigi praja myam pum bana khoina yaning de haile phudok sabni Manipur da hojil ji sel gi dimal gi damakta mamal yam raba miwai bigi punsi kaya hatu pigire nupi kaya punsi kaya mangan bigre angang kaya punsi mangan bigre hariba khoi ano busahi na lakpada shanti pamjai haina laujari be imai bel singda ki akhang bon ba imung manungi mal sang pun mangan tahan ba adi miwai bigi punsi bu kaisu laitana khan ba sigum thodo wathok singje egoi na lamdam sigi asumba pami ba imai bel singi damakta iraiba ki damakta thawai khubak da haptana tholai ni hariba narol singi mai kai dai khoi yaning da ba phangdok sari asima thabak se makha ta na mon satha bian gino Taramapan suba Rims Firing Victim Memorial Day ngasi Victim Memorial Squad da haikat laikat tamduna pangthokre thorom asida Irabot Foundation ki President TH Iboyaima Maibam Ongbi Memo Day bisu saruk yakhi ningsing bayai ing sok lisingam ga chamapan marifudra mangage January 3 ta Rims Complex manung da CRPF na maralezada ba michamapan nongmaina kaptuna hatkiba thodok adubu ningsingduna chahi khudingi numit asi pangthokpani Sekmai miyawngi apunbagi wakhalon sagatminabagi mahutta amaga nushinahandanabagi thausilda mateng pangsinba khongthang natte Sekmai gi miyawngi yaifa thorangi damak paikhalakpa thabak singda Sekmai gi miyam amasung khullona bada lairiba singnasu cooperation pihaningi haina UPF na phongdokli Sekmai turel luna na thamnabagi damak amasung isingi awaba mayuk narakpadagi Manipur gi masak naiba civil society organization sing yauna apunba mifam phamdana lawmina kiba warep singi mayukta pamdaba thodok tholakliba se laibak thibani asegumba thodok asi makhatana amuk hanna thokhandana ba waroisil ama purakna bahonabada mari leinaba singi mideng changaningi hairi United NGO Mission Manipur gi makhada District Network Committee amasung District Women Committee na sinduna miyoibagi hak amasung aphaspa gi matangda nongmagi oiba workshop ama Lake View Moirang da pangthokre thoram masida resource person oikiba UNM gi secretary U Nabikishore na Bharat Sarkar na Manipur gi lalhauba sing aina yade haina laukthokliba asimagna lamdamasi tangdu laita daba mugnaba leiba maphamni haiba mayek singna takre haiki Manipur nupi marup lingkhatkibagi humphudra marirak suba ningsing thoram Irabot Bawan na pangthokre thoram masida nupi marup ki President S Sorojini Petrol Member T Ibem Hal amadi Y Ibeni susaruk yakhi lakadori ba Lok Sabha mikhalda Manipur miyambu achumba chaukhatpa amadi senja thumja yaudaba sasan amal lingba ngamgadaba mihut khananabagi damak nupi marup na akanba thodang lawgani haina phungdoknaki Khetrigao Kendra gi manung chana leiba kongba pangong lambi gi kongba nongthomam lekai gi matek asi koilas thagani haina nung khara chaithoklam laga hanna phawba yenglam dabadagi sasok sasinda khudong chadaba mayok nabata natana nung kap thoroktuna pan badagi asok apan ka yauri mari leinaba singna numit mangani gi manungda samjindrabadi lambi thingba yauna akanba khongjong changsilagani haina kongba youth organization gi cherolamana hairi Kwakta Ward number 7 dagi chahi humpumangarom surabi chaubi bibi kaubi nupi ama chingnaningai oiba mawongda phamungda siduna leiramba thodok yaningdaba phongdoktuna miyamgi mifam ama Kwakta Kangjeibungda pangthokre mifam asida SDPO Moirang S Raghumani Jila Parishad amasung Gram Panchayat ki mute kya susaruk yakhi mifam aduna misi asigi matangda JCM sembaga loinana athuba matamda mihat pasing puthoktrabadi akanba khongjong changsilagani hairi
Forest Department ka khupsanduna NECEER amasung YSN na pun sinduna akoibagi phibam ngak senabagi matangda numit nini gi oiba campaign ama kaibulam zawda pangthokri thoram asida Deputy Conservator L Joy Kumar NECEER gi Managing Trust ki KH Jiban Kumar susaruk yakhi thoram sigi saruk ama oina mahiroi singi tongan ba essay layak pana chingba sangdam nakhi February kundagi kunmanga fawa chathagadaba Global Youth Meet lisingani taramari ki official website ama hangdokpaga loinana t-shirt bag amadi sizinagadaba diary classic hotel da launch tawkhri thoramasira Minister AK Mirabai Parliamentary Secretary M Prithivira susaruk yakhi Minister Mirabai na numirasira saruk yagadaba nahasingna masagi haisingba adu uthoktuna matamgi lakliba ahongba sida yaksuladuna anawba awanba ma purakna honasi haiki adugumba youthsingina masidi prithibigi awonbada kari tawibage haibado koi punna sakhangminaba saktakminaba amadi kari tawbata bage ngasi koi sarkar khaktanda depend tawbanadi koigi tugi future da koi hena advance hoibagi kudong jabase koi tapthabe yai natraga kai something kara ubi helpadagi ngasi asugumblaba nana hausi leriba matam siga chana ba mongda koi system ama Student Union of Kanglei Pakna Sinduna Tha ama chupna sathagadaba HSLC parikya thagadaba mahiroi singi free revision course ama Kuntrak Pam Public School da haukri hautopagi thoramda School Management Committee gi President Irengbam Kiran Joy Suk Head Office ki President Jayant Kumar Khumansu saruk yakhi Chorus Repertory Theatre Manipur ki saknairaba artist RK Bogena lekhijabada Manipur Dramatic Union Banyan Repertory Theatre amasung Liberty Theatre kakchingna awaba phungdokre ojek sanabagi paula briasi Goalkeeper Kumar gi fazaraba safe na Draw Kwakaithal Mamangi Sisi Meet ki winner Anirak Oikraba Neroka Maithiba Piduna final changkri Manipur Development Society ne sponsor Tauraga All Manipur Football Association Sinduna Kumal Lampake Main Stadium de Sanakiba Yankhai Taret Subasar Churachan Singh KCS ICBE Memorial Football Tournament ki ngasi ahanba semi final match ta Draw Kwakaithal na Nerokabu goal manga marida Maithiba Pikre Team animagna Norman time da goal amamam chanaduna draw chatki kick from penalty magna decide tawbada draw Kwakaithal na goal mari aduga Neroka sanga from the goal ahum chanba ngangki draw Kwakaithal ki goal adu Daniel L Marna ahan bahaf ki nifu suba minute chanki Neroka sanga from ki goal aduna ani suba half ki humphudra taruk suba minute L Gaurona penalty kick ta chanki Team animag na normal time da goal amamam chanaduna draw chatpadagi kick from penalty magna decide tawbada draw gi maikaidagi Priyo Kumar Maino Bikram amadi Dhananjoy na goal mari chanki Neroka gi maikaidagi Deepak Satish amadi MD Sohel Sahana goal ahum chanba ngamki draw gi goal Keeper Sej Kumar da ngasi match asida penalty ani safe tawba ngambagi dama w.we.net na sponsor tawba man of the match ki mana oina trophy sale oina lupa lising ani amadi t-shirt MLA N Biren khusinaki mai paklaba drawgi court shade suramanina phongdokibada mamangi sisi mita winner kayarak oikraba team amabungasi draw na maithiba pibangambasi makoigi yamna chawthokchaningai ni mathangi match tasu yamna kan sanaduna final loba ngamna honagani haiki Singna junior oiba player experience oiba mani to mi yaudi makoi captain down india gi to office ana player adu ai ngasi khara wonde am la ai am team ai gi movie ai semi final lo re winner ka league lo re champion league lo re league ya lo re adu ai ngasi si final jam movement se amu na la ko ju oigani ai thaja yam nongai Tha sigi tang tara mathoidagi tara manga fawba Andhra Pradesh ki khamam da pangthokadoriba 58 suba Senior National Ball Badminton Championship Men's and Women's da sarug yaruna ba Manipur ki team ngasi PhD Minister I Hemo Chandrana chingam khagi Model Club tagi lam thakre team masida ball badminton gi Joint Secretary P Biren amadi O Bina Devina team manager oigani YWC Patsoi na Sinduna Patsoi da Chathariba Ahan State Level Under 15 Kaisam Birla Memorial Cricket Tournament King Assistant Kiba Match ta Draw Kwakaithal na YWC Langthabalbu Run Humhudra Tarukta Maithiba Pikre Hayeng Model Club Amadi YWC Patsoi ga sanaragani
Sena Athletic Organization Kakching Wayin Sinduna Dramanga Suba Sena Cup District Level Sub Junior Boys Football Tournament Kingasi Sanakiba Ahanba Grounda SWC Waikongna Aksa Kakching Kunabu Goal Ahum Amada Mighty Pikre Ani Suba Grounda Upsa Mantakna YW Kakching Bu Goal Ahum Sinoda Mighty Pikre Hayeng Ahanba Grounda Avio Kakching Amadi IYA Kakching Sanaragani Ani Suba Grounda KFC Kakching Amadi YPO Soraga Sanaragani M Ravi Chandra Trustna Sinduna Kyanggai da Chathariba Manga Suba State Level M Ravi Chandra Memorial Football Tournament King Assi Sanaki quarter final match da Lisbol Wang Sambamna Ocean Kongba Irongbu Goal Ani Amada Mighty Piduna semi final Chankre Hayeng ABC Faidinga Amadi KFC Kanchipurga Sanaragani Manipur Hockey na Sinduna Kumalampaki Hockey Practice Ground Chathariba Chahi Tramari Makhagi Herozit Waribam Memorial Gold Cup Hockey Tournament ki ngasi sanakiba match singda CDO Charangpatna Azaz Ziribu Goal ama sinoda maitiba pikre ani suba match ki sanakiba KHS Sina YCL YL bo goal mga sinoda maitiba pikre ahum suba match ki sanaki bada hockey union na CO bu goal Nepal sinoda maitiba pikre hayeng ahan backgrounda farm amadi YCL YL ani suba grounda Hard ka KHS Siga ahum suba grounda hockey union amadi CDO Charangpat ka sanaragani Manchester United Premier Cup Selection Competition Test ki final da Kripsa Narim Thunga BMSC Tabungkho ka sanaragani All Manipur Football Association Sinduna Kumalampa ke artificial turf ground sa thariba Manchester United Premier Cup Selection Competition ki test ki ngasi sana ki ba match ta BMSC Tabungkho na YW Malombu goal taruk sinoda maiti ba pikre BJP Manipur Pradesh के प्रेसिडेंट टीएस चौबने लुचिंगबा मिहुट कांगबु अमना प्राइम मिनिस्टर की कैंडिडेट ओइगदौरिबा गुजरात की चीफ मिनिस्टर नरेंद्र मोदी गंगारांग गांधीनगर दा लैबा ऑफिशियल रेसिडेंट ता उनखरे हाइरी मिहुट कांगबु असिदा स्टेट सेक्रेटरी एम असनी कुमार अमदी स्टेट एजुकेटिव मेंबर सपम के बसु यावखी मिनिट निफु मंगारम उनखिबा असिदा मणिपुर की इशू कया मोदी न थवा यावबगा लोइना कुपन खनखी लमदम असि साना खोनाबा मसुंग कल्चर की लमदा मिंगचट कया पुरखिबा नाहा कयाबु मोदी न थागतपा फोंदोखी चेस चावबना चाही 13 कांग्रेस न मणिपुर दा लाना शासन तौरिबा सिगी मतंग दा पुखतखी एम असनी कुमार ना मणिपुर की तुंगी विजन अमा मिनिट 15 सांगना लांथोखी मोदी ना स्टेट असि महई मसिंगी इंफ्रास्ट्रक्चर क्या फगहन बगलोइना लेबाग असिगी मसक नाइब स्टेट अमा ओहेना बहोनगनी हाइना थाजब पीखी मिहुट कांगबु असिना गुजरात गवर्नमेंट की सीनियर ऑफिसर कया गसु उनबगलोइना चौखत थौरांगी मतंग दा वफम क्या खनकी हाइरी Kuntaret Suba Assam Rifles Nangarang Tausem Subdivision ki manung chana nungsai amasung Tausen 5 marakta leiba NSN ki kem ama thugaibaga loinana khuzu khulai kya fagal hairi Battalion Sigi Colonel HR Singh na Paumi Singh da phongdokhibada akaknaba pau ama phangbadagi tha sigi tarukim nungyaida Operation Hornbill ase chathakibani Operation tasida AK47 gi magazine ani 303 rifles manga SLR ani carbine magazine ama gunpowder gram chahum nongmai maru ahum cobedress kun solar panel ahum battery taruk fangle kemasi chamdam kamai koba substyle major amana kedar kun manga rongal leibani operation tasida makhoidi umangi asongba khudong saba lauduna nanthokre hairi ngasi nongmagi oiba ingasagi pauda ICAR lamphel patagi phangba paugi matungina ngasigi khwaidagi saba degree celsius kun mathoi dasmik taru khwaidagi ingba degree celsius mari dasmik taret nungsita yawbe sing manilgi chang ayukta sada marifut taret nungtilna sada nipu mari nongzugi chang nil aroibada maruiba pau amuka hana pizari Deputy Chief Minister Gaikhangam na Imphal East amadi Thawal District ta leiba police station kharagi phibam yengsinkhre Paumi Singh na Chan Mirai Naidana Sengba Chumba Pau Piba Ngamnana Bohonagadabani Haina IPR ki Principal Secretary Lekhogin Haukip na Haikre Amadi Draw Sisimit ki Final Chankre Matang asida ISTV Manipuri Pau Loizere Minyang Tabiri Singbu Amuka Nat Krumzari